गोविंद दास न बीजेपी दा करीगे यावरकपनो असम के चीफ मिनिस्टर हिमंत बिस्वा शर्मा के लोइनबी इम्फाल दा लाकलम लीबा करीगिनो ngहा numit junglakpada न्यू दिल्ली के 6A BDU मार्गता लेबा बीजेपी के नेशनल हेडक्वार्टर दा ऑफिशियल ओइना पार्टी असिदा याउबा मसुंग तारामना उकपगी थौरम पांगथोखरबा गोविंद दास कोंथोकजमना करीगिदमक बीजेपी दा यावरकलिबनो हाइबसेगे चपचाबा मरमसिंग महाकना जुलाई 13 2021 दा MPCC की प्रेसिडेंट ओइरंबदगे AICC दा फम असिदगी तोकपगी चेरोल पिसिनखिबा नुमितगी खोंगुल लिरखिबा पाउसे असिना महाकना बीजेपी दा याउसिलकपगी चपचाबा मरमसिंग फंगबा ngamlei मणिपुर की पॉलिटिक्स ता थोखिबा मसक नाइबा अहुंगबसिंगी मनुंगदा अमा ओइरबा हंदकी गोविंद दास कोंथोकजमना लौरकलिबा फिरेप अमसुंग मसिगी मतुंगिन्ना थांगलकलिबा खोंथांगसिंग असिगी मरमदा पाउसी असिना फंगलखिबा रिपोर्टसिंगना हाई महाकुमजा 1945 दगे MPCC की मेंबर ओइरखिबने अदुगा मेंबर ओइना चही तरेट लेरकलबा मतुंग कुमजा 1992 दगे MPCC की एक्टिव मेंबर अमा ओइरकपगा इरोइनना थंगनबा चही 1993 दा बिष्णुपुर डिस्ट्रिक्ट यूथ कांग्रेस कमिटी की प्रेसिडेंट ओइरखिबने अदुगा कुमजा 1995 दा पांगथोकिबा मणिपुर लेजिस्लेटिव असेंबली की इलेक्शन दा बिष्णुपुर डिस्ट्रिक्ट की ओइना अमतंगाइरबा कांग्रेस MLA ओइना महाक 26 बिष्णुपुर AC दगे माई पागलखिबने इलेक्शन अदुदगी हौरकलदुना महाक कुमजा 2017 दा पांगथोकिबा हौजिकसु मपुनसी लैदिबा 13 सुबा असेंबली इलेक्शन फाउबदा माई पाक्तुना लाखिबने अदुम ओइनमक ममांग थक्ता महाकना कांग्रेस MLA ओइना माई पाकलबा मतुंगदा मिनिस्टर ओइदबा थेंखांग कया याउखरबसु रूलिंग पार्टी दा अदुमक लैखिबना बिष्णुपुर AC गे महाकी मियाम अमसुंग AC असिगे ब्लॉक कांग्रेस कमिटी की माइकीदगे AC असिगी दमक मतम मतमगी मतुंगिन्ना पांगथोके खनबा थबक थौरमसिंग चेना पंदना पांगथोकपा ngamlakhe masina maram oiraduna minister oikidaba tam yaukhragasu रूलिंग पार्टी दा लैखिबना बिष्णुपुर AC के ब्लॉक कांग्रेस कमिटी की थौपुबसिंग अमसुंग महाकी वर्कर अमदि मियामना थोइदोकना मनिंग थुंगदबा अमदि निंगबा काइनिंगाई ओइबा फिबमसिंग मायोकनखिदे अदुम ओइनमक 13 सुबा स्टेट असेंबली इलेक्शन दा माई पाकलगलगसु बीजेपी ने लुसिंगबा पार्टी सिंगे लैंगाक अमा लिंगखिबदगे महाक हौजिक फाउबगे सांगलबा चही मरी मखाइरोमगे मतमसी ओपोजिशन MLA ओइदुना लैरखे मसीदगी बिष्णुपुर ब्लॉक कांग्रेस कमिटी की थौपुबसिंग महाकी वर्करसिंग अमसुंग वोटरसिंगना मफम मतमगा मरी लैनबा मियामगी चाखोट थौरांगसिंग पांगथोंगनिंगलकपदा अचौबा खुरौ कया मायोकनखि मरमसिंग असिदगी गोविंद दास कोंथौजमना दिसंबर 2020 दगे MPCC की प्रेसिडेंट ओइरकलबा फाउबदा बिष्णुपुर ब्लॉक कांग्रेस के थौपुबसिंग अमसुंग महाकेनि हाइदुना लैरिबा मियाम पेंथोक्तुना लैबा ngamkhide मरमसिंग असिना जुलाई 9 2021 दा बिष्णुपुर ब्लॉक कांग्रेस कमिटी की सेक्रेटरी एडमिनिस्ट्रेशन की माइकेदगे सर्कुलर अमा थोखे सर्कुलर नंबर 03/BBCM/02 अदुगी मतुंगिना बिष्णुपुर ब्लॉक कांग्रेस कमिटी के ऑफिस बियरर सिंह ग्राम पंचायत अहुम की प्रधान सिंह अमसुंग हौजिकना 26 बिष्णुपुर AC के अपुनबा पोलिंग स्टेशन निफुगा माथोई सुरे हाइरगसु सर्कुलर अदुदा पोलिंग यूनिट निफुगे प्रेसिडेंट सेक्रेटरी सिंह ओइबा जॉइंट मीटिंग अमा जुलाई 13 गे अयुक पुंग 9 मखाइदा गोविंद दास कोंथौजमगा लोइनना पांगथोकनी हाइना खंगनखे मीटिंग अदुदा खनगनी हाइखिबा एजेंडाना प्रेजेंट पॉलिटिकल सिनारियो ऑफ इंडिया मणिपुर अमसुंग बिष्णुपुर असेंबली कंस्टिट्युएंसी हाइबसिने पाउसी असिना मखाताना फंगबा रिपोर्ट की मतुंगिना BBCC गे ऑफिस असि गोविंद दास कोंथौजमगे युमदा ओइबनी हाइरे लोइनना हाइरिबा सर्कुलर अदुगे मतुंगिना ACSC की पोलिंग यूनिट निफू की प्रेसिडेंट सेक्रेटरी सिंह लोइनमक सरुक यादुना मिफम अदु पांगथोखे अदुम ओइनमक मिफम अदुदा सरुक याखिबा BBCC गे पोलिंग यूनिट सिंगी मकोक थोंबा लुसिंगबा प्रेसिडेंट अमसुंग सेक्रेटरी सिंगी माइकेदगे महाकपु कांग्रेस थादोक्तुना BJP दा यावरो हाइबगे अयाबा मकपीदुना मिफम अदुना फोंगना पुथोक्तुना खनखिद्रबसु ACSC दा महाकना ओपोजिशन MLA ओइना लैरकपदगे BBCC की पोलिंग यूनिट सिंगी प्रेसिडेंट अमसुंग सेक्रेटरी न चिंगबना गवर्नमेंट की मरी लेनबा ऑफिसर मचा अमदा फाउबा ACSC की मियाम की थबक थौरम सिंगा मरी लेनना करिगुंबा वाफम अमा हाइरुबा मतमदा फाउबा निंगथि नुंगाइना ताबिद्रे पोलिंग यूनिट सिंगी लुसिंगबा सिंगना मखोई मखोई की पोलिंग सिंगदा लैदिबा मियाम की दमक पाइखतनिंगबा थबक थौरम सिंग लैरबसु पाइखतपा ngamdre हाइबा वाफम मयाम पुखनरखि अदुगा मायोक नरकलिबा फिबम सिंग असिगा मरी लेनना गोविंद दास कोंथौजमदा
mahaki oiba warep ama AC asigidamak aduga BBCC gi lusingbasinggidamak yenglaga launaba wafam pukhalaki haide mifam aduda saruk yakibasingna kangthorakpa wafamsing adu amana haudorakpada amana yetpage wafam yaudana amanabu afaba awonba amagidamak pukhalaklabadi haiduna wahai karal chansinduna chayet khoyenaba laikide mifam aduda saruk yakiba MPCC gi maru oiba phampuba miyoina fauba makhoigi oiba comment pikide adubu Govindas masamaknadi mifam aduda mahakti haujik MPCC gi president oidi haibaga loinana AICC gi makok thongba lusingba Rahul Gandhi unaruraga halakpada ngaire mahakna phongdorokliba wafam asigi matangda khanthanabagi matam khara pibinaba haijaki haide nakal amaromda pausi asina khomjilakpa report singi manung chana Bisnupur asigi oina voter khwaidagi yamna lairiba ningthaukhongda BJP gi intending candidate oigani haiba retired IAS officer amana campaign hawalakpa ningthaukhong maktada RSS ki office ama leiba ningthaukhong gi yauna Bisnupur gi ayamba miyam amasung Govindas konthokjam gi voter singna RSS ta yauba natragasu samnaba miyoi sing wairakpana mathangi taragani thoi suba state assembly mikhaldadi hairiba RSS ke wakhalon chenba voter sing se nanthoktuna BJP gi mirepta vote pikhigadra haibagi achobo wafam amasu lairaki haire asigumba phibam sing ase mifam aduda saruk yakiba singi maikaidagi pukhunaraklabasu Govindas masamangna Congress dagi toklaga BJP da yauragani haiba wafam nakhai sengna phongdoklamkhide adubu mahakini haiduna lairiba maruoiba miyoi sing amasung voter singi pressure dagi mahak meeting adu July 18 2021 da pangthoklaba matung numit tarukni chonthaраklaga July 13 ta AICC da MPCC gi president oibadagi tokpagi cherol pisinkhibane mahakna phirebasi laurakpada matam kayagi mamangdagi mahakka nakna loina rakhiba haujikna Assam ge BJP gi chief minister oiriba Himanta Biswa Sarma nasu achoba thodang lokhibagi report phangkhe haibaga tawbaga MPCC gi president phamdagi tokthoklaba Govindas konthokjamna Imphal da halaklamlaga assembly da MLA oibadagi tokpa amasung Congress ki primary membership dagi tokpagi cherol pisilamlaba matung July 13 2021 da Delhi gi damak Imphal thadokhiba numittugi mathangi numit July 13 2021 da Assam gi chief minister Himanta Biswa Sarma gi loinabi Rinika Bhushan Sharma Imphal da laklamkhe mahakna mafam asida leiringai da Imphal gi mafam amada Govindas konthokjam gi imungi miyoi amaga unaduna achetpa wari sanakhibra haibagi wafam su leire Assam gi chief minister gi loinabi adu July 13 da chief minister N Biren ga loinana Delhi gi damak Imphal thadokringai gi mamangda BJP Manipur Pradesh ke president A Sardana Luchingba party gi thaupuba singna Imphal airport fauba thindoklamkhibane amaromdana Govindasna Delhi gi damak Imphal thadokhiba matamda mahakanaknaba pradhan ama amasung polling unit singi maraktagi lusingba kharagasu loinana chatkhi haibagi report phangkhe aduga ngarang BJP gi national leader singi manungdagi Manipur gi in charge Sambit Patrana lusingba khutpu amana oklaba matungda party asigi national president JP Nad fauba unakhraba Govindas konthokjamda BJP gi maikaidagi minister gi phamama pirakadra natraga pirakloidra haibagi matangda ngarang numidang faubada phangkiba report ki matunginati Govindas masamakna mahaki naknaba miyoi singda karigumba minister gi pham laururagade mahakna handak thanglakliba khongthang sing ase minister pambagi damak takhragane warabasu wana mathangi election fauba mahaki AC gi miyoi singa khanaminaraga anauba mikhaladuda nakhai sengba BJP gi elected member oina laklaba matungda miyam gi damak thabak taunanaba honabana chumgani haiba wafam phongdoro I haide adubu mahaki wafam ase 26 Bisnupur esugi mahaki haksinba worker sing amadi voter singna yadre mahaki phireb adu hongdoklaga BJP gi national leader singna yaliba poramadugui matungina minister gi pham launanaba taksinba laikhi amaromda ngahan BJP gi national leader singna okhraba mahak kaidongaida halagi haiduna hangkhiba wahang amagi paukhumdade minister gi pham lauba laudabagi wafam ase party gi national leader singa ngasi nongmanini da laikhai taramlaba matungda soidana thoklaklagani haina khumlakhe police constable gi matam sangdoklei July 13 2021 da police constable male civil 2021 gi post chaniga hompu launabagi damak PHQ gi maikaidagi thokiba notification aduna candidate singna mari lainaba employment exchange singda form submit tawbagi aroiba matam August 3 oigani haikiba adu lockdown amadi curfew na chingba covid ki section thorang sing lokholakliba sina maram oiraduna
August 10, 2021 fauba sangdokle hairi ignaugi exam thagadabasing komthokane ngarang Joint Secretary Home na DGP amasung District Magistrate pumnamakta pikiba cherol amagi matungina ngasidagi hauraduna September 8, 2021 fauba ayuk pung 8 dagi na nungthil pung ama amasung nungthilgi pung ani dagi manga fauba nongmaijing amasung government ki suti nataba numit singda ignaugi tam loisilakpagi examination sing mapan leibak yauna leibak sin bathungna chathagadaba na maram oiraduna hairiba examination asida saruk yagadaba candidate singidamakta makhoina covid appropriate behavior sing ngaklaga I card natraga admit card puthoroklaga de curfew gi athingba komthokadabani haide aroi bada tabiri bapum namakpu thagachari